Advisor fry kon samne kay akon bang kunay kan bang pilugi advisor ina to pubuli ba wahang bang isin trabaho yan tak na wahi kaya kan binabakok sindan. Right, so pamilya ima harba di kalau dari ima singgah video ima pura puroi loh itu mie terus ada yang orang itu orang cekek ay update don't mind tahu nanti kayak umama mai tahu jadi nggak ada tuh di saya tahu umama hanya umuritan ada tabak tuh harus tega bedina mending jodoh Lilani hari ini hari ini masih kerja, Maya cakap hari ini anak prote, masih cara ini jadi, pagi, kalau aku juga nadanya punya masih hari, atau yang Maya tu kau beliau, ada sahur tu yang di bawah itu kaya, itu pun beliau, pagi kita yang itu mungkin, atau kau mesti Maya tu mesti sahur tu lah, apa tu wina. Unity with the Taco Bell. A quick pride, you know, that he was like, you know, Sadi Nano for the Doga, you part of you on me, you don't know. You tell them that I have a Chandler or something. I need the petty to you. Marvel, you do. No, parent, I have put them on the way. Pagi, lupa pasiki, aku menguat pasiki. Hari apa yang sih ini cari dia ini, betul bagi sih main macam ni. Ayah dah ni, ini kamu terima ni macam ayah sungguh cakap ni, adik kalau cakap ini jauh buat ayah cari sih betul. Jadi jauh dia, kamu kusam ini kamu dah. Adalah kita, banyak naik kereta, washing, announcing, benda tu dia kalau dia nak. Jadi kita yang mana ni dia pergi untuk semua kedua tu dia itu tak doa ini. Nah, aku baru bilang dah, itu orang cakap ini, pergi komunikasi kita. Betul ini mama itu pura. Jadi pura sesuatu yang berbeza. Mama itu sebenarnya. Itu orang ini sebenarnya. Betul orang semua. Ini tidak ada. Mereka ini tidak. Dia baru orang ini sahaja. Aku mendeba. Ayah ini sana saja bersih. Ayah itu muhammad kaji. Ini je semua dia bawa pulang. Sana betul betul. Ini aku bertanya. Jadi orang main. Ini je. Tak betul betul. Saya ayah ini. Asyik semua. Respect yang kita berikan itu. Tak semua. Loh tu tahu. Ini betul ni bawa Salah sore you, jaga tahu you, adiki suci sore you, ni follow you ngak tu ni baik kau ni ba, you yang follow yang dia ba. Subscribe sih. Number one subscribe you yang tu apa yang tu ni buat Hindu je lah nama apa je. Sehingga you kau cakap ni je, kau kaya macam ni. Androga, payega, semua jadi tahu terteri. Payega itu. Apa pun ngak ni. Ay siyaway sa ikon bari mga puzerami apa se gift apa ini ngonta ay thakko sila sa mo kay gino para ba mi atang kay dito sipode ang ay mo gi kay diba machin de simoy hay yan moy bari di mga abala no be ta natar gi khabar chapel de do phatma chalan Aduna, kalau kita tak cek hari ni, kacang apa mana ni? Aduna, kalau di hasbe mau ibu cakap ni, nama itu macam apa ini satu boleh. Apa kata benda ni? Mai kita mau ibu sahih dan jadi, ibu sah, mai waktu tu, makuk benda, aduna ibu se, tak terkan aja, boleh tahu. Respect ini tahu loan itu dah ada. Aduna kau pride dia, yang wajib. Lain mungkin bisnis ayah kande, ada macam cerita boleh lagi. Ayah kawai bersih. Ayah hatu dan mereka penuh darah. Ayah tu mereka urus ada. Asal sirlai ayah orang. Bakaran. Loncat kerja, masuk kerja, masuk kerja. Ini macam bisnis
ꯁꯤꯗꯁꯨ ꯌꯥꯝ ꯂꯩ ꯂꯥꯏ ꯀꯨꯃꯥꯔ ꯍꯥꯏꯗꯤ ꯆꯨꯝꯃꯤꯕ ꯌꯨꯅ ꯁꯤꯒꯗꯕ ꯌꯥꯝ ꯂꯩ ꯌꯥꯝꯃꯒꯗꯤ ꯌꯨꯅ ꯆꯔꯥ ꯋꯥꯠꯂꯦ ꯄꯨꯡ 5 ꯊꯛꯈꯤꯕ ꯑꯩꯈꯣꯏ ꯎꯏꯌꯦꯕ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯃꯁꯥ ꯄꯥꯝꯗꯕꯨ ꯀꯩ ꯁꯤꯖꯔꯣ ꯀꯩꯗꯧ ꯑꯩ ꯌꯨꯝ ꯁꯣꯛꯗꯧꯔꯅꯤ ꯑꯩ ꯏꯃꯨꯡꯗ ꯑꯩꯗꯣ ꯃꯁꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯕ ꯆꯨꯝꯕ꯭ꯔ ꯋꯥꯅꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯉꯥꯡꯉꯔꯣꯏꯗꯤ ꯈꯜꯂꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯦꯡꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯗꯣ ꯃꯥꯏ ꯅꯨꯄꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯦ ꯁꯤꯡ ꯈꯔ ꯍꯣꯠꯂꯒꯗꯤ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯆꯥꯁꯤꯡ ꯌꯣꯛꯅꯕꯗ ꯀꯌꯥ ꯋꯥꯏ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯃꯤꯅ ꯂꯨꯈꯥꯛ ꯅꯤꯐꯨꯗꯣ ꯃꯣꯏ 4 ꯌꯦꯜꯂꯦꯕ 10 ꯐꯪꯉꯦꯕ ꯁꯦ ꯂꯨꯈꯥꯛꯗ ꯌꯣꯛꯄꯤꯁꯤꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯗꯤꯁꯦꯕꯜꯗꯁꯨ ꯂꯨꯈꯥꯛꯁꯤꯅ ꯃꯁꯤꯡꯗꯤ ꯌꯥꯝꯅ 100% ꯌꯧꯋꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯒꯨꯂꯤꯅ ꯁꯤꯕ ꯌꯨꯅ ꯁꯤꯕ ꯅꯤꯁꯥ ꯃꯌꯥꯝꯁꯤꯅ ꯑꯗꯨꯅ ꯂꯨꯈꯥꯕꯤꯁꯤ ꯅꯍꯥ ꯉꯥꯛꯇ ꯅꯣꯏ ꯊꯥꯖꯔꯣꯏ ꯏꯝꯐꯥꯜ ꯋꯦꯁꯤꯗ ꯑꯃꯨꯛ ꯍꯦꯜꯂꯤ ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕꯗꯣ ꯑꯩꯒꯤ ꯂꯩꯁꯥꯕꯤꯅꯦꯅ ꯃꯧ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯤ ꯏꯁ ꯌꯥꯝꯈꯗꯅ ꯏꯕꯦꯝꯃ ꯂꯨꯈꯥꯕꯤ ꯃꯌꯥꯝꯗꯣ ꯎꯔ ꯅꯣꯏ ꯉꯛꯀꯅꯤ ꯃꯤꯅ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯅꯤ ꯑꯩꯕꯨ ꯂꯩꯁꯥꯕꯤꯅꯦ ꯂꯩ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯃꯋꯥ ꯁꯤꯕ ꯉꯥꯛꯑꯣꯏꯅ ꯀꯔꯤꯅ ꯒꯨꯂꯤꯅ ꯑꯌꯥꯝꯕ ꯒꯨꯂꯤꯁꯦ ꯑꯗꯒꯤ ꯌꯨꯅ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯌꯨꯗꯤ ꯅꯍꯥꯗꯤ ꯊꯛꯇꯤꯌꯦ ꯅꯍꯥ ꯑꯣꯏꯕ ꯆꯍꯤ 20-25ꯗꯤ ꯊꯛꯇꯦ ꯒꯨꯂꯤ ꯑꯍꯜ ꯑꯣꯏꯔꯛꯄ ꯆꯍꯤ 30 ꯃꯇꯨꯡꯗ ꯌꯨ ꯑꯗꯩ ꯅꯝꯕꯔ 1 ꯑꯩꯅ ꯍꯥꯏꯅ ꯌꯨ ꯌꯣꯟꯐꯝꯁꯦ ꯍꯥꯏꯐꯦꯠ ꯊꯤꯡꯉꯁꯤ ꯃꯗꯨ ꯃꯇꯨꯡꯗ ꯑꯊꯛꯄ ꯑꯃꯨꯛ ꯐꯨꯊꯔꯁꯤ ꯁꯤꯗꯩ ꯐꯨꯊꯁꯦ ꯑꯩ ꯃꯃꯥꯡ ꯊꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯈꯨꯔꯥꯏꯗ ꯏꯕꯦꯝ ꯑꯃ ꯂꯩꯗꯥꯏ ꯑꯩꯈꯣꯏꯗ ꯊꯥꯕꯤꯒꯦ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯦꯛꯇ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦꯌꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯊꯤꯟ ꯑꯌꯨꯛꯇ ꯄꯨꯡ 9ꯗ ꯐꯥꯔꯤ ꯌꯨꯁꯦ ꯍꯩꯔ ꯊꯝꯃꯝꯕ ꯃꯥꯏ ꯇꯦꯕꯜꯗ ꯃꯃꯥꯅꯒ ꯍꯩꯔ ꯌꯣꯜꯂꯤ ꯑꯗꯨ ꯇꯧꯍꯧꯅꯕ ꯌꯥꯝ ꯐꯣꯡꯅ ꯀꯌꯥ ꯀꯣꯟꯊꯔꯀꯥꯏꯗ ꯀꯌꯥ ꯎꯁꯤꯠꯇꯒꯦꯕ ꯍꯦꯃꯟꯗ꯭ꯔꯕꯗꯣ ꯂꯣꯟꯅ ꯊꯨꯅ ꯇꯧꯕ ꯇꯦꯕꯜ ꯁꯨꯝꯕꯗ ꯉꯁꯥꯏ ꯍꯩꯔꯒ ꯕꯣꯇꯜꯁꯦ ꯍꯧ ꯃꯣꯏꯅ ꯕꯥꯇꯣꯟ ꯊꯤꯜꯂꯛꯄ ꯑꯩ ꯅꯍꯥꯟꯋꯥꯏ ꯄꯥꯎꯔꯝꯂꯦ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯑꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯑꯗ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯋꯥꯍꯩ ꯏꯅꯥꯎꯅꯨꯄꯥ ꯃꯌꯥꯝ ꯃꯥꯡꯖꯤꯟ ꯊꯥꯔꯕ ꯏꯇꯩꯃ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯍꯥꯟꯒꯩ ꯇꯧꯔꯝꯗꯦ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯪꯉꯨꯕꯅ ꯆꯪꯉꯨꯕꯗ ꯍꯦꯛꯇ ꯊꯦꯡꯅꯔꯕꯅꯤꯅ ꯒꯤꯂꯥꯁꯁꯦ ꯌꯨꯁꯦ ꯑꯌꯨꯛ ꯄꯨꯡ 3:30 ꯀꯌꯥꯗꯒꯤ ꯉꯟꯈꯤꯕꯗꯨꯗ ꯃꯗꯨ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯍꯥꯟꯁꯨ ꯇꯧꯗꯦꯕ ꯎꯔꯁꯨ ꯎꯁꯟꯅꯗꯕꯅꯦ ꯑꯗꯣ ꯅꯨꯃꯤꯠꯇꯨꯕꯨꯗꯤ ꯑꯩꯁꯨ ꯈꯔ ꯉꯥꯡꯉꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯊꯧꯑꯣꯏꯗꯕ ꯇꯧꯔꯛꯄꯗ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯐꯨꯔꯣꯏꯕ ꯃꯃꯥꯏ ꯇꯤꯟ ꯁꯤꯠꯆꯟꯗꯦꯕ ꯄꯣꯝꯗꯕ ꯑꯁꯦꯡꯕꯅꯦ ꯁꯤꯠꯅꯤ ꯑꯩꯈꯣꯏ ꯊꯝꯕꯥꯜ ꯃꯣꯏ ꯏꯅꯝꯃꯁꯤꯒ ꯑꯩꯒ ꯄ꯭ꯂꯥꯟ ꯂꯩ ꯆꯨꯔꯥꯜꯒꯤ ꯑꯣꯏꯅ ꯂꯣꯏꯍꯧ ꯑꯩꯒꯤ ꯏꯒꯨꯟ ꯃꯣꯏ ꯈꯪꯕꯗ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯕ ꯏꯅꯥꯎꯁꯤꯡ ꯏꯄꯥꯁꯤꯡ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯃꯇꯝ ꯃꯌꯥꯝꯁꯦ ꯎꯅ ꯇꯧꯒꯨꯝꯁꯤ ꯃꯌꯥꯝ ꯐꯝꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯟꯊ ꯂꯩꯀꯥꯏꯁꯦ ꯆꯥꯛ ꯁꯣꯠꯊꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯨꯄꯤꯁꯨ ꯖꯔꯗꯥ ꯁꯥꯅꯤ ꯂꯨꯗꯣ ꯁꯥꯟꯅꯅꯤ ꯑꯃ ꯇꯧ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯅ ꯌꯥꯗꯅ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯏꯊꯧ ꯂꯩꯇꯦ ꯁꯤꯟꯐꯝ ꯑꯃꯗꯤ ꯇꯧꯔꯒ ꯌꯦꯡꯉꯣ ꯑꯥꯏꯁꯦꯜꯒꯤ ꯆꯤꯌꯥꯔꯃꯦꯟ ꯄꯨꯊꯗꯅ ꯁꯦꯜ ꯒ꯭ꯔꯨꯞ ꯁꯦꯝꯃꯅꯤ ꯕꯣꯔꯤ ꯄꯥꯐꯣꯔ ꯄꯨꯍꯜꯂꯤ ꯑꯣꯏꯗꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯕꯣꯏꯗ ꯇꯧꯁꯤꯔꯒ ꯑꯩ ꯁꯨꯝ ꯃꯦꯆꯤꯟ ꯂꯦꯝꯅ ꯄꯤꯅꯤ ꯑꯁꯥꯏꯟꯃꯦꯟ ꯂꯦꯝꯅ ꯄꯤꯅꯤ ꯑꯩ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯑꯣꯏꯔꯣꯏꯗꯕꯅꯤꯅ ꯐ꯭ꯔꯤꯗ ꯄꯤꯗꯣꯏꯅꯦ ꯒꯣꯔꯃꯦꯟꯅ ꯃꯦꯆꯤꯟꯁꯨ ꯄꯤꯗꯣꯏꯕ ꯄꯩꯁꯥꯁꯨ ꯄꯤꯗꯣꯏꯕ ꯑꯩ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯣꯏꯁꯜꯂꯕꯅꯦ ꯑꯩꯈꯣꯏ ꯊꯝꯕꯗꯅꯥꯁꯤ ꯈꯪꯕꯅꯤ ꯍꯦꯜ ꯂꯤꯇꯔ ꯇꯧꯔ ꯑꯩ ꯇꯜꯂꯛꯑꯦꯕ ꯀꯩꯒꯤꯅꯣꯗꯣ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯨꯅꯤꯡꯉꯦꯕ ꯅꯨꯄꯥꯅ ꯄꯨꯁꯜꯂꯒ ꯆꯥꯅꯤꯌꯦꯗꯣ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥ ꯉꯥꯛꯇꯅꯦ ꯃꯣꯏ ꯌꯥꯝꯗ꯭ꯔꯗꯤ ꯑꯦꯠꯂꯤꯁ ꯆꯍꯤ 45-40 ꯃꯣꯏ ꯃꯀꯣꯛ ꯃꯃꯤꯠꯇ ꯂꯥꯏꯔꯤꯛ ꯂꯩꯇꯕ ꯅꯠꯇꯦ ꯍꯩꯕꯗꯤ ꯈꯤꯇꯪ ꯅꯣꯝꯁꯤꯟꯕ ꯁꯨꯖꯟꯕ ꯇꯧꯗꯦꯕ ꯋꯥꯊꯤ ꯉꯥꯡꯕ ꯁꯥꯎꯖꯅꯨ ꯑꯩꯕꯨ ꯍꯥꯠꯀꯦ ꯐꯨꯒꯤ ꯐꯨꯖꯅꯨ ꯅꯨꯄꯥ ꯐꯔꯤꯗꯤ ꯅꯨꯄꯤꯗ ꯂꯩꯌꯦꯕ ꯅꯨꯄꯤ ꯃꯥꯅ ꯐꯔꯒ ꯅꯨꯄꯥ ꯐꯗꯣꯏꯅꯦꯕ ꯅꯨꯄꯥꯒꯤ ꯂꯝꯆꯠ ꯅꯨꯄꯤꯅ ꯈꯪꯒꯗꯕꯅꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯅꯨꯄꯥꯅ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯁꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯁꯦ ꯏꯁꯣꯔꯗ ꯍꯥꯏꯔꯒ ꯏꯃꯥ ꯄꯥꯊꯧ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯂꯩꯕꯤꯔꯦ ꯍꯥꯏꯁꯦ ꯌꯨꯝꯗꯁꯨ ꯑꯗꯨ ꯃꯌꯥꯝꯁꯦ ꯀꯩꯗꯧꯁꯤꯒꯦꯗ ꯈꯟꯅꯕ ꯐꯥꯏꯅꯦꯜꯗ ꯇꯥꯟꯅꯔꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤ ꯑꯩ ꯏꯁꯥꯅ ꯔꯙꯥꯕꯤ ꯂꯥꯛꯄꯗ ꯍꯥꯏ ꯔꯙꯥꯕꯤ
ꯅꯪꯅ ꯃꯤꯅ ꯎꯁꯤꯠꯇ ꯉꯥꯡꯕꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ ꯉꯥꯡꯕ ꯇꯧꯁꯤꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯂꯩꯀꯥꯏꯁꯤꯒꯤꯅꯦꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯑꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯣꯂꯣꯞ ꯄꯤꯕ ꯅꯠꯇꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏ ꯌꯨ ꯐꯥꯔꯒ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯕꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦꯕ ꯏꯁꯥꯒꯤ ꯁꯣꯁꯦꯜ ꯋꯥꯀꯔ ꯑꯣꯏꯅ ꯀꯠꯊꯣꯛꯆꯕꯤ ꯃꯌꯥꯝꯅ ꯋꯥꯔꯤꯕ ꯀꯥꯡ ꯃꯔꯛꯇ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯊꯣꯛꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛꯔꯣ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅꯗꯤ ꯁꯪꯁꯇꯔ ꯉꯁꯥꯏ ꯁꯪꯁꯇꯔ ꯅꯤꯄꯥꯜꯒꯤ ꯒ꯭ꯔꯨꯞ ꯑꯃꯃꯝꯒꯤ ꯃꯔꯤ ꯌꯦꯠꯅꯕꯤꯅꯨ ꯐꯖꯕ ꯋꯥꯔꯤꯅ ꯍꯥꯏꯅꯁꯤ ꯑꯃꯅ ꯁꯥꯎꯅꯕ ꯁꯟꯗꯣꯛ ꯋꯥꯏꯅꯗ꯭ꯔꯕ ꯖꯨꯁꯤꯗ ꯈꯠꯅꯕ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦꯕ ꯍꯨꯟꯅꯕ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦꯕ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯩ ꯇꯧꯔꯤꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯁꯨꯝꯕ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯥꯡꯊꯜꯂꯛꯑꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯐꯥꯏꯅꯦꯂꯤꯁ ꯑꯃ ꯇꯥꯔꯒ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯔ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥ ꯅꯤꯄꯥꯜꯁꯤꯒꯤ ꯃꯤꯍꯨꯠ ꯑꯃꯃꯝ ꯑꯣꯏꯔꯁꯨ ꯈꯟꯅ ꯅꯩꯅꯔꯒ ꯇꯧꯃꯤꯟꯅꯈꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯈꯤꯁꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯔꯣ ꯑꯗꯣ